खुदोंग साबा रिम्स ता लेरे अथुबदा थबक होरगनी हाइना रिम्स की डायरेक्टर प्रोफेसर ए सांतना फोंदोखरे मणिपुर हाई कोर्ट ना तुरेलदगी नुंग लेंगोय कोर्ट पा अमदी पेक पा थिंकीबगे मायोक्ता सिनमी सिंगना नेशनल हाईवे थिंगदुना खोंजंग संगसिनख्रे लैखिद्रबा वेबिसनागी पोस्टमार्टम अनिरक सुबो ओइना पांगथोक्रे पोस्टमार्टम की रिपोर्ट फंगद्रि फावबा अमदी केस असी सीबीआई द सिनरे हाइबगी अइबा सेल पीद्रिबा फावबा हक्सांग लौखिरोय हाइना जेएसी ना फोंदोक्रे अमदी इंडिया की अतई मफमदा पांगथोकनबगो मणिपुर दसु कुनसुबा कारगिल विजय दिवस पालन थोरम पांगथोकनख्रे खुरुमजरी टाइम्स ऑफ मणिपुर नुमिदांग पाउ मियेंग ताबिरि पुनमकपो अरुणबला तराम नोक्सरी ngasi gi maruiba pausing myam da sandokna pijari किडनी ट्रांसप्लांट तौबगी खुदोंचाबा रिम्स हॉस्पिटल दा लेरे अथुबदा थबक होरगनी हाइना रिम्स की डायरेक्टर प्रोफेसर ए सांतना फोंदोक्रे वाफम असिंग असि रिम्स की नेफ्रोलॉजी डिपार्टमेंट दा पांगथोकपा पाउगी मिफम अमदा फोंदोखिबनी रिम्स की मेडिकल सुपरिंटेंडेंट प्रोफेसर CH अरुण कुमार नेफ्रोलॉजी डिपार्टमेंट की प्रोफेसर एन शरद कुमार हेड इंचार्ज असिस्टेंट प्रोफेसर टी ब्रोजेन अमदी डिपार्टमेंट की डॉक्टर क्यासु सरुग्याखे डायरेक्टर प्रोफेसर ए सांतना मखा तारदुना नॉर्थ ईस्ट स्टेट की अनीसुबा ओइना रिम्स इम्फाल दा सुपर स्पेशलिटी डेम कोर्स हांगबा यारे चलिबा एकेडमिक सेशन दगी होगदबा कोर्स असी पुन्ना चही निपान चंगनी मसिगी मनुंगदा फर्स्ट ईयर सेकेंड ईयर अमदी थर्ड ईयर दा सही अनि अनि ओइगनी अदुगा कोर्स लोयरगा चही अनि अमना रिम्स ता सीनियर रेसिडेंट ओइना पुगनी सीट अनि की ओइबा कोर्स असिना नेफ्रोलॉजी की नहा ओइबा डॉक्टर कया पुथोकपा ngamlagani अमरोमदा किडनी लांगनबा मपाल दा वाना चटपगी अवाबा सु अदुसु लैतनबा रिम्स ता किडनी ट्रांसप्लांट तौबगी खुदोंसाबा लैरगनी अथुबदा थबक हौननबा सेम सारे मसिना मपान दा चतुना लायंगबा अमदी मतम पैसा चंगबदगी kanba ngamlagani haiki RIMS Imphal shall be in the map of India where the brightest young doctor can pursue DM in nephrology. This will benefit tremendously to all the patients suffering from kidney diseases in Manipur and other northeast states and the neighboring country. In very near future in RIMS Imphal, kidney transplant program will be starting soon. It will be a boon, especially for Manipur, where there is maximum number of kidney failure patients. We would like to thank Ministry of Health and Family Welfare, Government of India. मणिपुर हाई कोर्ट ना तुरेलदगी नुंग लेंगोय कोर्ट पा अमदी पेक पा थिंकीबगे मायोक्ता संगसिलकपा खोंजंगी सरुक अमा ओइना ngasi ayuktagi imphal dimapur lambi paringda ngasi dagi hoduna nung lengoi pektuna sintha panglamba sinmi singna general strike sathekre sathekhiba matam kaktaba general strike manungda national highway lambi paringda dimapur dagi lengoi pudun lakpa tata truck tara rom khoisaunarba apunba sinmi luf awang sekmai maikai kangla tombi gi sinmi singna damdai christian college mamangda haidoktuna manghankre general strike adubu sogoladuna awang sekmai maikai de leiba khul singi apunba sinmi singna kangla tombi war memorial complex manakta lambi mayai da famjinduna lambi thinke maduda school gi angang puba gari amadi atai nat ki oiba tharomga mari lainaban नतना अतई गाड़ी अमता चलहनखिदे ngasi khongjang aduda sarugya khibi lup asigi president na nung lengoi pektuna nomgi suruga sara tanba khakta natana angang sing lairik laisu tamhalibani masida court na atopa hingnana bagi lambi amata pidana nung lengoi pekpa thingkiba se yaningde athingba si loktok triba fauba khongjang ase makha tana sangsin bagalonena mapandagi pusalakpa lengoi sing thingbagi thabaksu mothakta loinana haidoktuna manghangani haike अखोई दिमापुर दगी लेंगोय पुसिलेबा नुंग करी मयाम सिदी अखोइना अखोई पांदम से सरकार ना नत्रगना हाई कोर्ट की अयाबा मा पीद्रि भाउदी अखोई मतम पुनमक दिमापुर दगी लापो लेंगोय से लोइना थादगिनी लोइना खोथागनी खोथारगा दुमक मांगहंगिगिनी मसिदी अयाबा सिंग सरकार ना लौगे हेब्रा नत्रगा हाई कोर्ट ना लौबी गेब्रा मदु अखोई करीमता हनबलेरो
Sinmi kaukiba matam kaktaba general strike asibu sawgaladuna Santipur, Maharani, Tengdoyan, Amadi Faidinga da masing yamlaba sinmi singna lambida thoraktuna gari sing sathankide general strike manungda pamdaba thodok sing thoktanaba nupi police yauna Sakmai police amadi Imphal West district police commando gi kangbuna akanba section thorang laukhatki adumakpu Faidinga mapada khoisaunarba khongjang singna lambida lakpa gari mari akai atoi thokhanki thodok adubu laksinarba honabada police na tear gas kya kafki Bebisna misigi asengba langla langjin puthoknanaba ahan bagi oina Rims Hospital da postmortem taukiba adu misi asigi mayokta semkiba joint action committee na thajadabadagi makha tana taksinduna ngase amuk hana Rims Hospital da postmortem taukre adumakpu bebisna gi thawai yaudraba haksang di hojiksu Rims ki miren sangda yataduna leiri JSC na Bebisna gi postmortem amuk hana taunanaba taksilakpadagi CM and Birena ayaba pikibagal loinana ngasi Rims ta JSC gi maikai dagi Dr. Naurem Sarat yauna postmortem adu taukibani laikhidraba Bebisnagi mapandau ningthaujam Kumar amadi joint action committee gi mihut ama sarugya khibagal loinana chathakiba postmortem adu hobadagi loiba fawba video coverage tauki JSC amadi imung manungi mioi singdagi fangba paw amagi matung inna postmortem aduge mayak sangba report khangriba makhai amadi misi asigi asengba langla langjin puthokna ba case asi CBI da sinare haibagi aiba zero pithok triba fawba asiba haksang Laukiroi Hairi Mahiroi and Bebisna misigi achumba langla langjin puthokna naba taksiladuna ngasi Machalaima school gi Mahiroi singna school gi get mamangda wakat mifam sathakre sathakiba wakat mifam aduda Mahiroi Bebisna misi singnaningai oi athuba matamda achumba wail putho haibna iba pleka sing sijinake amadi minute ani 2 minute left na awawa fongdoki wakat mifam aduda sarugya khiba Mahiroi amana Bebisna misi asigi achumba langla langjin puthokpa ngamdana lairiba se ngasigi leingak amadi school salaiba kangbu anigi marakta aronba yanaba ama lairabra haibagi chingnaba laire haiba yauna wafam kaya musu fongdoraki Government ga standard of what authority ga anaraga mihat palosin bani hainingi misi asiga mari lainana tawrakpa thabak khudingmakta masalema amasung masalema gi school na sakwatkani Standard Robert Higher Secondary School gi Mahiroi ningthaujam Bebisna misida generamba yaba mioi khudingmak police na fagatuna wahang pahang sathagadabani haina CPI Manipur State Council na laingakta taksinkre CPI gi State Council Secretary L. Sotin Kumar na khuyek piduna thadurakiba cherol aduna makha taribadi misi asi party na thamoi sokna nungai taba poi amadi lumna lawi athuba matamda laingak na cabinet mifam pangthoktuna misi asi ki case CBI da sinabna ba wareb lawgadabani hairakli amaromda CPI Local Council thangmai bangi mihut singna laikhidrabi Mahiroi Bebisna ge imung manungi mioi sing amadi JSC gi mihut sing unakre khongjang saugana ba waref lawkre Standard Robert Higher Secondary School gi teaching amadi non teaching staff na ngasi laikhidrabi school adugi Mahiroi and Bebisna gi thangwai banda laiba mayumda chatuna awabada sarug yakre tungda school gi gate manakta athuba matam gi manungda misi asigi langla langjing putho haibagi dabi tawduna wakat mifam sathakre khongjang aduda sarug yakhiba school adugi oza amana Bebisna misi asi tasengna nungai taba pawi haiba yauna wafam kayam su fongdoraki Aku kira nggak nanti waktu itu karena anak marah lagi no, karena lagi tu nak pergi tu, lebak niam, tangan kita nak lebak niam, samam dari bersih, Tuhan kita nak, aku yang music, lagi sih tamda, tambah penggunaan lagi rumah itu sih ada gumba, sumba, wayar lu pangga rumah tu jadi, lagi sih tambah lu pun sabi sih nak, kata ini kerja kan aku, kerja sini mai kita jadi sumba, waktu itu masih, una level sih yang punya cincin jaga, aku benda waru isin ama pura payana na ba asum bana la ni ko na ba mungkin nyakat pi da ma ni kambe wa Nakal Amaromda Lilong Young Social Service Union Lisu Amadi Lirong Maira Paibi Love Nasun Sinduna Mahiroi Bebisna Laikidabagi Asengba Langla Langjin Athuba Matamda Putu Uhaiba Davida Ngasi Lilong Chajing Bazarda Wakat Mifam Fonki Wakat Mifam Aduda Bebisna Gidamak Miyam na Leftly Maralaiba Athuba Putu Manipur Sarkar na Tumina Leksinba Yaningde Satri Hatpa Mioi Lordpa Fabak Oiroi Bebisna Hatpa Athuba Matamda Putu Sata Satri Singbo Athuba Matamda Lairik Tamba Fangalu Haina Thaba Pleka
plakatꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯂꯤꯂꯣꯡ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯐꯀꯤ ꯃꯦꯝꯕꯔ ꯀꯣꯟꯊꯧꯖꯝ ꯑꯣꯡꯕꯤ ꯏꯅꯥꯎꯇꯣꯝꯕꯤꯅ ꯕꯦꯕꯤꯁꯅ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ JACꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯂꯤꯁꯨ ꯑꯃꯗꯤ ꯂꯤꯂꯣꯡ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ JACꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯤꯁꯨ ꯀꯂꯕ ꯑꯃꯗꯤ ꯂꯤꯂꯣꯡ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ इंडिया अटई मफम पांथोकनबगुम मणिपुरदसु कारगिल विजय दिवस की थौरम ngase ahanba manipur rifles की बंकेट हॉल पांथोखरे थौरम अदुदा वांगलदुना एग्रीकल्चर मिनिस्टर वी हंखलियाना नुमित हुमद्रा मरी चुफना सोकनखिबा कारगिल लांदा इंडिया की लानमी चांगागा कुनगतरेट लैखिदे मखोइना थवाई पामुबा लैतना कथोकलंबा अदुना ngasi की मिरोलना साउथोकसरिबनी पाकिस्तान लानमी अमदी लालहौबा सिंगना इंडिया अमदी पाकिस्तान की लाइन ऑफ कंट्रोल लांसिनदुना लांदारकपा इंडिया की लानमी ऑपरेशन विजय की मखादा 1999 दा खुद हनखे असिगुंबा थौना लैबा लेबाक असिगी लानमी सिंबो इकाई खुमनरी अमदी मखोइगी असिगुंबा कथोकपसी अखोइना कावरोइदबनी थौरम अदुदा एजुकेशन मिनिस्टर TS प्रादेश्याम फॉरेस्ट एंड एनवायरनमेंट मिनिस्टर TS श्याम कुमार सेकमाई MLA आइस दिंगो चीफ सेक्रेटरी DGP अमदी पुलिस अमसुंग सिविल की मकोक थोंग सिंगसु सरुक याखी थौरम अदुदा महाकी वारोल पिरदुना मिनिस्टर TS श्याम कुमार ना लेबाक असिगी निंखा तंबंगाक नबा असिगुंबा कारगिल की लांदा थवाई पोंथा पिख्रबा लानमी सिंबु निंगसिंगबा अमदी इकाई खुमनबा चंगी महाकना मियामदा टेररिस्ट की मायोक्ता अमत ओइना लेफ्टना लांथेंग मिनसे हाइना अपील तौखी इमाले पाकने हाइना लुई हाइदुना अदुम लबा भारत की तोंगान स्टेट तकी अमदी इरमदम मणिपुर स्टेट असिगिसु लानी कयामा थवाई कथोक्तना भारत की अदुम अपुनबी सतम है लुई सागी थवाई दगी हन कथोकिबा अदुगी थोंगादनी असी फोक भारत की प्रजा मिकुप परि निसिंगन लैरिबा सिगुंबा तुंगन लाकदबा अमदी मांग थोकिबा मयाम हिस्ट्री वरगा साखी वरगा तुंगन लाकदबा मयाम सिना कोइ खुदि मंगना अखोई थवाई दगी अखोई इमाले पाम है मरु वेब खानसी चेन लेमिना बगलना अपन मुगी संग सकम सितब को को पुन लाथे मिना जो हम खमजरगा नसी के सिम पाललासिना भारत मपांग कनबा शांति लैबा द बिता के खेदबा थमदबा अमदि अतोबरे पासन असन मरु थमबा अमदि टेररिस्ट को मरु फंग मथ पा वखलवंदा अखोई पुन लेमिना जो हम थम राजस्थान की सारबा डिजर्ट अमदि सेचिन की इंगलबा अवांगबा सिंगदोलदा भारत लानमी सिंगना येंगनबगा मायोकदुना भारत की ngamखे ngakli लानमी सिंगना लेबा गसिगी अपुनबा सक्तम ngangnabagi damakta thawai kathokhi adubu भारत की सेंगलबा लेमाइदगी माइ पांगना तक्थोखिबा भारत की लानमी सिंग की थौना अमदि कथोकपा अदु एखोगी वखलोंदा तुंगदा ना लेरी अमदी तुंगी मिरोल नसु काउथोकपा लेरारोय मरमदी मखोई की कथोकपा अदुना एखोई की तुंगी लंबी असी सेंबिरमबनी इम्फाल ईस्ट अमदी इम्फाल वेस्ट की मफम कयादा 9 सेक्टर असम राइफल्स ना हौखिबा जुलाई 19 दगी जुलाई 23 फाउबा कुनसुबा कारगिल विजय दिवस की पालन थौरम पांथोखरे ngasi की थौरम अदु मंत्रिपुखरी बटालियन सिंधुना IGR साउथा पांथोखी थौरम अदु मेजर जनरल KP सिंगना वार मेमोरियल दा लैखिद्रब सिंगी मफमदा लैकतुना हौदोखी मखा तारकपो ओइना कारगिल विक्टरी रन लमथाकी तुंगदा कारगिल की लानफमदा लैखिद्रब सिंगी मतंगदा मियामदा खंगहनखी अमदी अवेयरनेस कैंपेन अमसु मोटिवेशनल लेक्चर सिंग पीखी नाइनटीन 1999 की मे थादगी जुलाई थागी तांग अनि था अनि चुफना काश्मीर की कारगिल दा भारत अमदी पाकिस्तान लानमी अनि की मरक्ता सोकनखिबा लानफम अदुबो निंगसिंगबा ओइना भारत की मफम कयादा पांथोकनबगुम ngasi 10 लाख सुबा कारगिल विजय
दिवस पालन थौरम कुंतरुक सुबा असम राइफल्स थौबाल बटालियन सिंधुना सोफिया इंग्लिश स्कूल थौबाल दा पांगथोक्रे थौबाल दा लेबा फ्रेंसियर एकेडमी Brilliant Academy, Evergreen Flower School, New Era Higher Secondary School, Wisdom Foundation gi yamlaba mahiroi singna saruk yaduna Know Your Army Mela haina pangthokiba thauramda mahiroi singda army gi khusu kulai sing utpa mathona fana leiwa ki damak thawai kathokraba Indian Army singbu masak takpa Karamna Army da join tawgni hai mana chingba khanghanba amadi Kargil war ga mari lainaba film sing yeng handuna ima leibak pu nungsibagi wakhalon pokhanbana mapungoi ba saruk oikhi Kargil Vijay Divas ki palan thoram Kansipur da laiba Temple of Learning da su taruk suba Assam Rifles na sinduna pangthokhi Computer Academy and Roman Technologies. Admissions open for 1-year diploma in computer applications, business accounting and multilingual DTP. Certified by NALIT and NCPUL, Ministry of HRD, Government of India. Free soft skills spoken English class and scholarship facilities also available. Class starts from 1st August 2019. Limited seats. Last date of form submission 30th July 2019. Prospectus and registration forms available at Nirma Computer Academy, Old Lambulan, Jail Road, Imphal near GP Women's College and Roman Technologies, Kwakaithil Bazaar, Imphal near Manipur Rural Bank. For more details, please contact us at 8787583445 or 8787304075. Break matungda makataba pau pizari Khurai Kendrada Chengi Wathok Lairingai Amuk Hana Chengi Wathok Lakadori Lakliba July Kungamapan Fawgi Manungda Laingak Amadi Agent Singna Miyamda Chapsaba Cheng Fanghandrabadi Numit Aduki Ayuki Pung Taruk Tagina Numidang Wairam Pung Taruk Pauba Khurai Kendragi Manung Chanba Mafong Kudimakta Ban Taunanaba Thaurang Taukre Ngasi Nafsa Development Committee Khurai na Sinduna Young Pioneer School gi Nakanda Miyamgi Oiba Wakan Mifam Ama Phangkre Wakan Mifam Aduda Sargyakiba Nafsa Development Committee gi Advisor RK Amusnana Fongdok Kibada Mamangda Tha Tarek ki Oiba Seng Fangdabagi Wathok Lairingai Serekta Tha Ahum Khaki Cheng Pibada Yanaba Purakraba Matungda Hauzik Yeliba Seng Asisu Mapung Fana Yenre AAY gi KG Kuntra Manga Fangadaba Cheng Adu KG Kunmanga Khak Fange PISS ki oina mi amada KG manga fangadaba adu hana KG mari pibadagi haujikna amu KG ahum natraga KG ahum makai pire agent singna tawning ba tawduna leire miyamna wakalabasu MLA na ka o haiduna kakpani haina fongdorakhe thong asibu yaningdaba fongdoktuna wakat mifam chu fangkhre aduri tha ani gi chengje hana mamang dasu tha amagi cheng hukhre pidri haujiksu tha manga taruk watpa sita tha ahum gi piraga Atopa tha ani amasu namdana soita holeba sida soita waindra warduda soita roi karigino cheng di pidna soita ya abra hangkanda noi soi hek tawdri gi cheng piroi kanana hai MLA na hai ai khoi gi mihutna luchinga ga natraga kanano kharana madubu am kaktat pi batardi natraga lengak sin madubu yengda batarga di lairba miyam sidi kari woina ubirage tang kunga mapan mase ayuk pung taruk tagina nungdang wairam pung taruk phawba khurai punamak Chengji Pangdabana Moidra Mas Kudak the Pew, Huran Bayaroi, Huran Bajing to Dundee Pew, Hybagi Balamata Wudani, Hidana, Nupi Miang, Lorena Lemnare. Miang Yapaba, Tabak Toge, Miang Yapaba, Zinzak Pireba, Dumaziak to Pangalu Prada, the Yahulu Habasida, Makoina, Koibu, Labetem Toga Habate, Masida, Makoina Lali, Bracoina Sumibra, the city Prazamiamna. Kan prama kan to biro ba watem biro si kanala lali sume do national food security ek development committee gi mai gai dagi hanbalai tana ju thengna gini karigumba tasan adra khoi hanbalai tana masidagi makhan makha ayamba khongjang jangjilakani khurai ban tawgani manipur bumba ban tawraga khoi gi solution khoi gi pandam je phangde ba khoi thengna gini haiba pham je thamjage miyam ge Lamdamasida Thabak Ama Taubo Matamda Ani Thokpage Hainabi Lairibasi Thadokpa Matam Oire Haina International Peace and Social Advancement IPSAGI Secretary Organization Waikom Ravina Fongdokre Ngasi Kaisampata Laiba IPSAGI Officer Paumi Singa Unaba Amada Wafamasi Fongdokladuna Waikom Ravina and Ranjitna President Oiba Driver Amasung Transporter Singi Apunba Apex Body Ama Oiriba Transporter and Drivers Council TDCbu Pagi Tahanbagi Mawongda Handak Inong Nona Sap Manaba Mamingda Transporter and Drivers Council Manipur Haiba Anoba Council Ama Samduna Register of
Cooperative Society Manipura register Tonanaba Honoriba Asi Ifsana Taraina Lode driver amasung transporter Singi Apex body Oiriba TDC Asi Hanana Maming Lajaraba Miyamna Masak Kanglaba Council Amani Masigi Matakta Housing driver amasung transporter Singi Council Ani Thorok Liba Asina Miyam da Chamam Naba Pohon Bagi Maram Ama Oirakli Maramaduna Ngasidagi Taraga Numit Humnigi Manungda Hairiba Council Animak Mihut Singna Kaisampata Laiba Ipsagi Opista Laktuna Puna Wakal Taminaba Honagadabani Haike. Apunba epic body amne haina equina Kanjeruba TDC Baba Ani Tolopogi Wapamalaibasi Ipsana Tamoi Singna Pende Masi Atu Matamda Warushan Puruknaba Honaba Matamda Matiang Pangbio Haiduna Ipsagi Maigay Maigay Animakta Tamjari. All Manipur Surrender Hill and Valley Individual Surrender Welfare Association Manipurna Laingak ta Tandul Lakpa Waka Singh Thabak Oina Pangtuk Tabagi Mayokta Ngasi Kaisampat Laimazam Laikai Community Hall da Sara Henbagi Khongjang Ama Changsin Kre Khongjang Adu Changsilingai Police na Thugai Kre Khongjang Adu da Sarugya Khiba Association gi member Singna Laingak ki Maikai dagi Pi Khiba Dabi Singh Ngasi Fawbuda Thabakta Onthok Pidre Masina Maram Oiraga Sarendri Singh Hingnanaba Honabada Awaba Kaya Mayoknare Haike. Ngasi Moreda Laiba Integrated Check Post ICP gi Hall da Goods and Services Tax GST Haibasigi Matangda Workshop ama Central GST Infal amadi Moreda Laiba inform de Suba Assam Rifles na Sinduna Pangthokre Thoramadu da IRS Joint Commission GST Infal Karan Thapar IRS G Panmai IRS Deputy Commissioner G Panmai inform de Suba Assam Rifles ki Commandant Sumit Sood inform de Suba Assam Rifles ki Town Commander RK Sharma ICP gi Manager Robin Gangtesu Sarugyake Amadi Moreda Ladiba Tongan Tongan be business Toriba Singh Dukan Famliba Amadi Mahirui Yauna Sarugyake Ngasigi workshop Aduda Akang Ahai Singh na GST Haibasigi Matangda Wafam Kayamasu Thamduna Sugaina Kanganke. And for many years in this country, taxation has had an inverted structure, has had its share of challenges, and that is why if anyone looks at the tax to GDP ratio, it is only still around 10 to 12%, while for developed countries and developed economies, it is somewhere around 30 to 40%. Maihorol dagi lamdam asida chanaduna lakliba Fizet Saksana Manipur bu malemgi mafam kayada sak takli haina BJP Manipur Pradesh ki General Secretary Media and Nimbasna Fongdokre ngasi BJP Khundrakpam Mandal na sinduna yumnam khunogda leiba mandal asigi temporary office ta pangthokpa kumja lising ani taragani pan amadi tara mapan gi oina MOVC gi makhada EDP scheme gi beneficiary singda sewing machine amadi embroidery machine sing yan thokpagi tharamda sarugya kiba Nimbasna makha Hauzik Paliba Langak Ase Lakpadagi Lamdam Asida Hongba Kaya Purapangamle Honglakliba Kaya Ase Ngasigi Miam Hena Kanglaba Wafamni Lamdam Asigi Fisabi Kayada Sendong Sauna Fanghanabagi Pandamda Ngasigi Langak Asina Fisabada Changadaba Potlam Kaya Hongba Mamalda Fanghale Loinana Manipur bu Malemgi Mafamda Saktak Pamatamda Sana Konaba Amadi Aikogi Culture Kaktanatana Mahurul Dagi Chatnaduna Laklaba Aikogi Fizet Laiteng Nasu Achoba Thogdang Ama Lauduna Lakli Haike. In the Tamista, I in a Taudori Pupoce, I in a Sadori Piece, I in Masini Simpam Sina, I go the Kanaba Pangan, I shall be long for the Anakatan, Masina Manipur, Satato, have you Wakanose, Masi, I Tamoy the Tamokan, the Tamoxica already, I need to have to my papa in Manipur South, when you have said, in a city. Ngasi akoina yanthol machine se yamde adugo manipur la tumla la kadina khara ko sai khudini ko le tum law kanda alaina no ai ka se mamanga woni law de proper yo to si yamni yomba muti to bi lo sidai sidai akoy kuma kum sida ma han to kre school ye ni program comment tu kanda Ani sure kuna from no lere sisi kuda no lere mesin ya ko pusala ka mo ya thau to ba muji sigi ko sonde level school me ya uniform je mo pura ka te lo ne ba Amarumda ngasigi tharumadu kamari lainana handloom gi polom kaya lainga ki mamalda phanghangadaba Jiban Lata Emporium so maikum hamduna miyamda sinake
Lomi singna low panba ngamlarudra haina mi painaramba adu khara makhaidi kokhanba ngamle haina RK Fortune Developers Private Limited Managing Director RK Ramesorna fongdokre RK Ramesor gi mityeng makhada pasoi kendro gi manungda laiba low panba ngamdana lairamba lawfom kayada lomi sing gi yengduna ising chingnana ba pam pibaga loinana lomi singda ising phanghanbagi thabak chathake Lomi Singhi Mateng Pangliba RK Fortune Developers Private Limited के Managing Director RK Ramesor Changangai Maningi Lokol Singh Ising Singduna Low Panba Yahan Kre Haukiba Thangza Numitagi Hoduna Ahing Nungtil Naidana Ising Singbagi Changangai Maningda Laiba Tamfakai Lokol Singnang Marak Lokol Amadi Lokong Wang Mataba Lokol Singh Ngasidi Ising Laiduna Low Panba Yanare Lomi Singna Kokta Kut Haftuna Ahing Tumba Yanaram Daba Adu Karamakai di Kokan Mangamle Haike Kuibada liba low yamna hona tawbiduna ngasi ahangna pam khara puthokjaraga ising mayamgi longmi singi kitang saphana bidang tawjaba sida akhoi mayamna ho tawbiduna ngasi nageta khara doisu low panba ngambagi mami amkhak tarakpasira ahak thawai hakchang yamna nungaijaba amasung thamoi nungda dumatik akhoi gi nungaijaba loina isoda patana tawjari thingi ba damsina sida laiba ising khong sina ising gek lai gai di khoi khojik Bisin gui putopi ba koi now ram sada hajarga aduma continuous to na bi propose koi gi project magi thamjage National Bank for Agriculture and Rural Development Nawat ki senthang makhada KVK Imphal East Central Agricultural University gi miteng makhada lamdam asida thengnoriba ikangi awaba koknanaba pandamda low cost water harvesting structure ising kom kun ahan bagi oina saduna lomi singda fanghananaba thabak paikhatpa hokre androda laiba KVK Imphal East ki office da ngasi pangthokiba low cost water harvesting structure state asida hawdokpagi thoramda Nabat Manipur Regional Office ki General Manager Dr. KZ Saitesai na hai miyui bana ngai haki wakalda uwa pangyanda yantatuna mahusagi khal singnarubadagi laibak asida makhal kyagi awaba mayoknari awaba sing asigi marakta kumsi sahi nong likna chubadagi lamdam asigi mafam kayada ikang thokpadagi law panba yadana lainari Akhang ahi singna phongdok pagi matung inna 2020 dade thaknanaba ising fawba phangdaba yabagi mifainaba foundere talak asida KVK Imphal East Low cost water harvesting structure gi project asi Nabata Tharakibani Miyamgi awabasing asi kharata oirabasu kokhan bangam labadi haiba wakal londa ahan bagi oina ising kom kun semnanaba thaurang lokatpani karigumba project asi mai paklabadi makhatana Miyamgi damak project asi gi khudong chaba Miyamda fanghangani haike Whenever man tinkers with nature's processes and its cycles, I think we have problems. So this is the problem we are facing, and there is one estimated that by 2040, I think every city in the country will not have any drinking water. Imagine, I think if we don't get water for 2-3 hours in a day, we feel really the urge. And then imagine that we don't get water to drink, how we will survive? Kumbi Kendrugi MLA S Birogi Meeting Makada, Kumbi Kendrugi Tongan Ba, Low from Singda, Ikangi Awabada Mateng, Oinanaba, Low Unanaba, Ising Pinabagi Pandamda, Saitongi Turelga, Samnaba, Canal Sing, Teng, Batobugi Tabak Nasi Hodokre, MLA S Birana, Fongdokibada, Tureldagi Lakpa, Ising Asi, Canal Sing Asi, Teng Labanina, Kumbi, Local Fauroga, Kuga Turel. Fauba Itai Asina, Samna Hanaba Ngamlagani, Masina Low Pari, Lising Ani Hena, Kudaki Oina Kanaba Piduna Lomi Singda, Mateng Fangba Ngamlagani, Kenel Teng Baduda, Kumbidagi Lomi Chamar, Saitondagi Lomi Chama, Toloktuna Punna, Mui Chani, Teng Bagi Tabak Tauri, Turel, Maril Adu, Saitol, Fauriba, Kenel Sing, Kumbi Yona, Kilometer Taret Lom Tengba, Lloyd Fauba, Makhatana Satagigani Hairi. Ising a session Matang, Ashum Pudagaraga, Aquay. Hai bala kon singa sidi koi low lokpa phau lokpa yana bagi phibam bause mase koi praja pulamak kan loina na sidagi haura se haidana koi haujabani Lakliba August ni Panda Joint Student or Coordination Committee JSCC na Laibak Ningba Isai Amadi Saireng Sangdamnaba Imphal College ki Multipurpose Hall da Pangthok Lagani Sangdamnaba Asigi Form MSU MSF KSA Amadi Suk ki Loisang Singdagi Fangani Hairi Paumi Singda Wangang Laduna JSCC gi Convener Peter Lystrom Maribaki Damak Tawaina Ponthapi Kraba Laibak Ningba Thobu Singbo Ikai Kumnaba Amadi Haurakliba Mirolda Makoi gi Fidam Namfom Oiba Sing Adubu
खंगहनबा पांदमदा हाइरिबा सांगदमनबा सी पांगथोकपनि हाइके थंगाल जनरल बीर टिकेंद्रजीत पुख्रमम केजाव हारिबा अथौबसिंग अहुम मसिना लेबाक किदमक्ता लेबाक इरमदम सिगिदमक्ता थवाइना पोंथा पीबा दुगुमलबा थौना लिंजेन अदु निंगसिंग बोइना लाक्लिबा अगस्त की तारीख 13 असिदा पेट्रियट डे जॉइंट स्टूडेंट कोऑर्डिनेशन कमिटी JCC MSU MSF केसेस सुकना हारिबा सिगुमलबा ऑब्जर्वेशन से पांथोक सकनी असिगुमलबा पेट्रियट डे असि इरमदम असे लैबिरबा स्कूल कॉलेज यूनिवर्सिटी सिंगी मसा मसागी इंस्टीट्यूशनल कैंपस सिंगदा हारिबा सिगुमलबा पेट्रियट डे असि पांथोक पिनबा मीडिया थोंदा अपील तौजरी इंडिया पुंबगी ओइना डिसेबिलिटी सर्टिफिकेट चप माननबा अमदी यूनिक ID नंबर पिनबगी संगसिलकपा थौरांग ओइना ऑनलाइन डिसेबिलिटी सर्टिफिकेट यूनिक ID नंबर बिष्णुपुर डिस्ट्रिक्ट की ओइनासु ओक्सोंगबुंग प्राइमरी स्कूल मोइरांगदा ngasi launch tawkhre thoromaduda social welfare department disability gi deputy director TS Dilip Kumar amadi atai masak naiba miyoi kyasu sarugya khi thoromaduda wangang laduna child welfare officer Bishnupur L Dhanesor na hai India pumbagi oina chap manaba person with disabilities ki certificate pinana ba pandamda district sigi oina so ngasi launch tawbani ngasi miyoi manga verification tawraba matungda disability certificate unique ID number sing yanthokhe District Kudimukta Masigi UDID card asi amadi online disability certificate ase launch tawbaduni adugi makha sitrak poina khoina ase district Impal East tawkre adagi matang Thobal nahan si Thobal tawi do ngarang Churachandpur tawi adu ngasina Bishnupur district asida khoi CMO office ki staff sing amadi social welfare department ki head office tagi akhoi team ama lakseraga hairiba si launch tawna ba khoi hona jabani लमदम सिगी मियामदा अफबा स्टैंडर्ड ओइबा चिंजाक फंगहनबा पांदमदा फूड ड्राइव कम मोबाइल अवेयरनेस स्टेट फूड सेफ्टी यूनिट अमसुंग फूड सेफ्टी ऑफिस बिष्णुपुर गा खुसमनदुना मोइरांग लमखाइदा ngasi पांगथोकरे थोरमदुदा स्टेट फूड सेफ्टी यूनिट की नोडल ऑफिसर CS सनाजाव मैतै फूड सेफ्टी ऑफिसर सिंगी टीम अमना मोइरांग लमखाइदा लैबा होटल अमदी दुकान सिंगदा कोइना संगदुना योलिबा चाना थंगनबा चिंजाक सिंग अदु एक्सपायरी डेट फसाई अमदी फूड सिक्योरिटी की रजिस्ट्रेशन यावबा यावदबा रजिस्ट्रेशन लौद्रिबा होटल दुकान सिंगना रजिस्ट्रेशन लौननबा अमदी योलिबा सिंजाक सिंगदु लेगदौरिबा मियाम की हक्सांग सोक्तननबा लौखटकदबा थौरांग सिंगी मतांगदा लौगदबा तौरोइदबा कयासो वारी सादुना वखल तहनखे मरुओइना लमदम सिगी मियामना पामना चानरिबा सिंजू बोरा सेमद्रिंगैदा निंगथिना चांथोकनबा अमदी मखुम कुपलगा योननबा खंगहनखे जापान की मैम लाग स्टेशन तौर मोइन कंपनी लिंखल मैम पुथो थाजलपू मैम लेरी अदु मैम लेबनीना मोई नियम अखोना मोई यानरग वारी सानरग नियम चुमना पुसलनबी लंबीन अखोना सागप मथौ ताएब अदुनेब अखोई स्वाइद वालेबसे यूनिट मैम सिंगी आइडिया पुथोपीरगा ट्रेड सिद कमाइन तौना कंज्यूमेबल आइटम्स की ओइना अतैगी अखोई खंगजद्रे सिगी ओइना ngसाई वालीबा लाइसेंस नंबर सेंट्रल लाइसेंस से कमाइना अखोई ट्रेड तैमिसिंग फंगलगा मदुगी लाइसेंस नपगा ट्रेड से कमाइना अफब लंबीद लाकदगी आइसिने अखोइना इम्फाल ईस्ट की डिप्यूटी SP ऑपरेशंस की मीएंग मखादा इम्फाल ईस्ट कमांडो अमदी मंगा सुबा जम्मू अमदी कश्मीर राइफल्स की अपुनबा खुदपु अमना आइना थिंख्रबा लालहोलुब UNLF की मियोय अनि फारे फारबा मियोय सिंग अदुदी लाइरिक यंगबम लेकाई मयाई लेरक्तगी ताले मेगरास एलाइस बिपिन एलाइस कोंगयाम्बा अपोकपा लेखिद्रबा ती विशेन सिंह महाक लाइरिक यंगबम अवांग लेकाई लितान मखोंग दगिनी अतोपा अमना सगोलबन मैनो लेरक्तगी तखेल संगबम प्रतिभा देवी चही 19 मपुरोइबा ममिंग टी हेमंत शर्मा मखोई अनिमक हाइंगांग पुलिस स्टेशन दा कुसिनखरे होजिक पाउगी मरकथन अत्यन ब्रेक अमतंग लौजरी Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakituna admission to bihoro akakna basitni. ब्रेक की मतुंग
matungda mayam amuka hana taram noksori ngasi numidang pung nipan ge minute tara manga rom taba matamda Rims Hospital gate mamangda accident thokre accident aduda soklaba miyo adu chapchaba maming matha khangba ngamdri soklaba miyo adu Rims Hospital da laikatnari mahakna thoduna lakpa Honda Activa gi number na MN04B 9840 Activa asibu thomlamliba gari aduna Scorpio MN02 9647 ni Nonglai film production gi taratarurok suba production Manipur digital film Thai gi lairang nung sibi gi yaifa thoni thoram pangthokre kongbada leiba is garden da pangthokpa yaifa thoni thoram aduda im film forum gi chairman Mangolzau director Prakash Prafulo amadi Ojit Kumar na thoramapu oina sarugyaki Gokul Sani Nongthanganbi Niki Ima Indu Modubula yauna saknairaba artist kayana film asida sarugyagani cinematography da ibomsa irom amadi boy yaikomna aduga editor na surmangang na film asigi script screenplay amadi director na Bimol Fiboni film asida saruk yariba artist singna phongdorokpada family play da yumpham oiba film asina samas asida achoba paujel ama pigani haiki film asigi script screenplay amadi director Bimol Fibona haiki bada August tha da hauraga tha adumakta da miyam da phongbugi pandam thamli family play da yumpham oiba film asina miyam da kanaba ama pinana ba honagani haiki Sem Saba Loiraga Lajare and Itamjage, and the Miamasu, Nonglai Filmski, 15 Suba, Haidare, Trawarak Subagi Matunda, Tratukumba, Tratuksuba, when the Putoliba, Tiny Gila and Sibi Hyber Filmasi, Miamasu, and a Sozo PV Bagalo and Mapumpan Miangta Binabasu, director side to get Tamzeri. Tiny Gila and Sibi have a film Kaka Bimol Pibogi, Traga Torok Suba, production Oina. Putoiba stage Mayamna Hena Hybira Kanda film bu Matang the Nainara Kanda film Hena Tuna Putoning Bagi, Kolang by Eagerness at Ula Kanda Kaitare Akoi the Sutoning Bagi, listening Bagi, Pivam say, when you have often Zitamzagi. Ado yam interesting organi film maming dagi hona. The Agi character the su kitang Hana dagi Anobama Uwa Fangadrana. Aichu Angumba level the Honazage, Mayam support to be. Public sing da yamna choba message ama piba film ama ka oigani ado manungi oiba wari haitare manungi oiba wari sidi mayam plot film se yang akando ina plot khangmina se aduga film se busu achoba mai pakpa ama oina bagida makta su aina story ma famdani jari Thainagi lairang nusibi hariba film asi mayamna yamna pamna yengnagani haina khali sta ko act tawminariba midi dagogul adegidi Dasani Duga Nikiga Dua Sigi film se mayam su support tawbiyo aduga release tawrakanda mayam punna bi engtaminasi Ahum Suba Khelo India Youth Games Mathang Sehigi January Thada Guwahati da Pangthoknanaba Assam gi Chief Minister Sarbananda Sonowal na chair lauduna ahanba high power review meeting ama maki office da pangthokre Sarbananda Sonowal na games asi masak thokpa ama ohenanaba state asigi lairiba department khudingna honaminanaba taksenke mahakna Sports Authority of India Assam gi director Subhas Basumatri da games asi pangthokadaba mafam sing yengsinduna award apa Khangdoktuna matam sana semjin sajinaba pautak piki Sports Department na sanaroi singi chathok chachin ana laeng amadi leinanaba mafam sing ningthina thaurang tawduna thamnabasu haiki Arunachal Pradesh ki Chief Minister Prema Khanduna ngarang Clean Green Arunachal Campaign 2019 hodokre state sinba thungna chathagadaba campaign asina lakliba pung kunmari gi manungda u pambi chara lak ama thananaba pandam thamle ban mahasab ki saruk ama oiriba campaign asida lakadoriba chahi mangada u chara crore ama thagadori jalong da laiba Art of Living gi campus da pangthokpa hodokpagi thoramda Prema Khanduna hai Arunachal Pradesh asi umang yamna laiba mafam amani adumakpu honglakliba malem gi khongsat asida umang singbu yokhatuna kannanabagi wakhalonda thorang asi paikhatpani Indian Meteorological Department ki report ki matung inna tha asigi kuntra fauba awang nongpok Bharat ki state sing yauna Bharat ki state kharada mayai wairaf oina nong churaba yai haikre Tripura gi Naliabari village ki Champahora da pokpada ngairiba angang nupi macha ama sel gi mantik narga yonanaba honaramba matai manau ani police na fagat police na thijinbada angang adu tha asigi 18 da pokpani haiba khangbangam kre
Nagaland ki tongan mafam da thamba ATM tara mapandagi namtha kaya tawduna lupa crore ani makai hena lauthok pada chenaba mioi ahum makok sing police na fagat pangamkre fagat laba mioi sing adu Nagaland singdagine khangke makhoi dagi mathakta akan wahang pahang sathaba hokre hauzik amuk sanabagi power phone bigani District Football Association Thawbal na sinduna ani suba under 13 Boys Football League Tournament 2019 ngasi Thawbal Sawayama Higher Secondary sanabungda hudokre tournament hudokpagi thoramda DFA Thawbal gi President Muitum Mani Singh amasung kuntaruk suba Assam Rifles Thawbal gi Commander LR Singh anina presidium member oina sarugyaki punna team nipana group ani thokna khaidok laga sanariba football tournament ki ngasi sanakiba ahanba match ta group A gi SWYC charang part amadi UMFC Moijing anina sanabada UMFC na SWYC bu goal ani sinoda yamna laksana maithiba PK tournament asigi hayengi ahanba match ta group B gi CITYC hairokna OYCA Okram Amadi Ani Suba Mesta CDO Charang Partner FIDA Tentas Ga Sanagani Manipur gi Hanagi World Champion Boxer Laistram Sarita Sahi Asigi September Amadi October Thada Ahanbo Oina Semgadaba International Boxing Association Athletes Commission gi candidate Ama Oina finalized Tokre Amaromda Bangkok ta Sathariba Thailand International Tournament Sarugyariba Boxing Sanaroi Taruk Mayok Nariba Lamba Singbo Maithiba Piduna semi-final Sangbangamkre ngasi nongthil fungna kiba pause singda kari maru iba pau yauri bagi habadu mayam puna muk miyeng taminasi Kanglipaki Maira, Chief Minister na MLA sing na pendri badu karino haiva khangbi pamtho I phongdorokli. Bebishana gi asiba haksang amuk hana Jenimsa postmortem tawkre. Imphal Dimapur lambida matam kaktaba General Strike ki khongjang sangshin kre. Pandam nunglengoi loba thingkibagi mayokta sinmising gi khongjang. Sekmai amadi Kangla Tombida vansata kre. Tatadagi lengoi kothokre. Migi mangna naba tawba haibasi lining gi lairik amata da yaukde. Ningtho Rimsta DM Super Specialty Course hangnaba center na ayaba pirakle. Director Bebisana Misigi Aseng Balangla Langjing Fangnaba Commissioner Sport Inquiry Satakre Paugzel Leivakshina Kargil Landa Laikhidraba Athopasingi Mafamda Ikai Kumnaba Ulli Bebisana Misi Akangnaba Matamda CVI da Tigan Handriba Fauba Khongjang Leploi SSUM Surrendering Sing Khongjang Sangsilure Police na Takai Kre Kangla Pau Surrendering Sing na Makoi gi Tongan Davida Chara Henbagi Khongjang Sangsin Bahokre Standard Robert Higher Secondary Teaching and Non-Teaching Staff Sing na Wakan Mafam Duna Protest Okre Housing for All gi Laktara Mari Lishing Humudra Chairperson Amadi EO na Lokthok Lamle Susil Kumar Manava Hepatitis Laina Daging Ngakthoknaba Manipur gi Oina Pokpada Ngairiba Angangsingda Chada Marifutra Hepatitis Vaccine Kapthok Lagani Kargil Vijay Divas Observe Tokre Nunglingoi Pepa Yadavagi Mayokta Ban Kokre Soivam Daina Kunumdoi Shuba Position Taramle Loislak pada maru iba pau amuka hana pizari Kidney transplant tawbagi kudong saba RIMS ta leire athubada thabak horagani haina RIMS ki Director Professor A Santana phongdokre Manipur High Court na Turel dagi nung lengoi court pa amadi pek pa thingkibagi mayokta sinmi singna National Highway thingduna khongjang sangsin kre Laikhidraba Bebisnagi postmortem anirak subo oina pangthokre postmortem gi report phangri fawba amadi case asi CBI da sinere haibagi aiba serel pidriba fawba haksang lokhiroi haina JSC na phongdokre Amadi India ki atai mafam da pangthok nabago Manipur da su Munsuba Kargil Vijay Divas Palan Thoram pangthok nakre Ngasigi oina di Manipuri pawng matang sida lojare mi eng tabiri punamakpo amukka hana khurumjari